manipuri hojushu leirab issue siga mari leinapa ikoi idp sing amasung kokomina governor dagi ngaikiba paukum pirakle kanna honari hairaklabasu hanjin hanbagi akana matam piraktre idp amade miyamna pamba mapung phaba paukum oide makata na mari leinaba singda paukum thogigani khuraisam athauba kokomi site phondopani haiba tare waja hai wafum sidu kamai yengbe manansa okay hojek IDP singna kenoda awaba punsima lelipsi phanukuire sahi phagadaure ada hojik leiba makhoi gi punsi sidi aina hoji amu describe tawrudna kasu keno tawrugumsi maduda amu tawrugumsi mayam pun loi khana wafung aktani leiba TV channel khutemakta akhoi discussion kaya hundreds of discussion tawnariba adagi keno ta public meeting kaya da loina phungdokna khangna ba aktani adana makhoina wari bse khamthenge habadu mutangdi ai panjage aduna makoisi masa masagi leijari ba hana ki leijaba yum singda hanjinba yabna hanjilan biu adagi yadaba duna kanota yum sa dana khotna kari kara tawraga moi ki life se khara settle tawnana ba kanota thabak tu paikhat piwona hairak libase kuire dana aduna adaki mamangi December thada kokomina silaga kokomi amasung IDP mayamama akhoi lamboi khonang khongda tha ma chupna akhoi ki kano ahing yarek tuna leptana kano akhoi sit in protest tawrib dunia ba adudi sit in protest tawdu da nungti gi governor gi khuthang sida governor da memorandum amam pisindana IDP singbu resettle don view IDP singbu mayum da hanjalan view na haibase adam haidun lakpane adu main tawda adaki kanata ihau kharasu lekra khongjang kharasu lekra madaida government sina December thab ki manungda makhoi si kana face thokna IDP jingsi masam sagi mayum da hanjilangani haibase thajab pirakhrabane ba adu haibase thajabadu piraktrabdu da nahandu numit khare ki mamang da tang train thoida natra kano to khongjang ma changsilaga rajbhavan do hojipati lokbhavan haido lokbhavan tamna changsilapada kano maina lakhre dana adu dei da governor ga unaraga akhoi akhanaba mihut kharaga kokomi gi mihut yauna moi madai da governor na hai bane ba nongal baga haibti mathangi numitu da mai ari aiba written statement ama oina kano pige written reply ma pige makhoi bukam dongna hanjilang tage haibti matang dana hai bane ba adudai da adugi wafum duni akhoi kano na ngarang phongdok ni wafum se ada written reply to tipirak le aduga madai da governor na numitu da magi orally wari sanabda kokomi ki amjang mabu unabada yauriba miyosing maduda yauribu unaribatu chief secretary yaure adagi security advisor DGP moi DGP or male yawen hai adudai da ma buffer zone ki matang da hangba matam da haiba matam da buffer zone leite na hai adu buffer zone ki wakhum du da ti ngarang ki return reply du da yaurakte palakte na haire aduna adagi hoi aduga IDP sing hanjilan bagi matang du tadi makha kano government sing local iba thawrang sing adaga makhoi adum hojiksu adum leptana thawrang paikali makhoi yum sagat na bagi thawrang sathari ada yum sing du saba loi selapa matam du makhoi adum hanjilan gani adu makhoi gi livelihood ojana na ba makhoi da skill akhoi vocational training natraga skill kari keno makhoi thabak pi na makho na ba adagi makhoi da moi da piba akhoi gi keno singsi honorem haigadra adu makhoi gi direct kano duda atum DBT hai daina adu da piba khopa adu thaba gaina admain tawian haibana singba khara di leire adubu haibu wafam singsina di aikoi IDP sing amsung kokomi loina ate CSO mayam tadi peninga di mapungphan peninga di oide adu buffer zone matang da su yaruk da banina adu khongjang di makhatan sathagi ni haibani aduna masi adum aikoi pressure se adum leptan piba machangi adu pressure se piba hek lep da government se adum akar hani as ma khoi tumin legre akoi adum kana khara lepasi yare na khanba manba ma hek leiba se masi adum tawrgla eba haugi pasai kaya dagi hauna aduna pressure di akoi pi base lep yade pressure pi ga dawni na ai haijaning ya moi